LAKLIBA November thada PANGTHOKKADOURIBA MIZORAM gi State Assembly MEEKHAL gamari LEINANA MIZORAM da PANGTHOKHIBA political meeting amada Congress Party ki leader RAHUL GANDHI na Manipur Meeyam gi sentiment SHOKPA YABA MAWONG da Manipur ani THOKNA KAIRE HAIBAGI MAWONG da PHONGDOKHIBA WAPHAM adugi matang da Manipur Pradesh Congress Committee OIBA political stand ama miyam da KHANGHALLU Congress ki central leader na ama hai state leader na ama AMUK hai Machin ani Longbagi Thabak Tokpiro Manipur Meeyam Apangba Shibiranu HAINA Bjp Manipur Pradesh ki senior general secretary ki SHARAT na PHONGDOKKHRE Nitai Patu Tekta Leiva Thambal Sangre dengan si PANGTHOKKHIBA Paugi Mifam amada WAPHAM asi PHONGDOKKHREduna senior general secretary ki SHARAT na hai Mei gitang ahum dagi Manipur mai hauna Chaktuna tangdu leita daba fibam amada leiringi cherak asida Congress Party ki central leader Rahul Gandhi na political mileage kara launabagi tamak state amagi miyam gi emotion khangna daita yaudaba wafam ama phongdorakani haibasi BJP Manipur Pradesh na thajarude Mahakumbha awangba thakta leiba political leader amana tungmang amata yengdana asung wafam ama thamlakpa asina Manipur Praja miyam gi wakhal na nungnang bama di chamamnaba mapokhali mamangda iranga mari leindana Manipur da laklamba dusu irangda chaitheng phanglaba miyam gi awabada saruk yaba lakpo oina khallubani adubo maki khongsat adudi political mileage launaba political growth so oiramke Maki khongsat adu athing mapi haiduna isu sagatuna irang thokhanana bohona ki haina makna Rahul Gandhi ki mathakta maral sikhi Thasi ki tang taraga humdoida Congress Party na luchingduna Kanglapat lambida chatkiba political party taragi khongsat amada uniform seliba police ta fawba khut thaduna hingsa thokiba du yamna laibak thibani numit adu ta thokiba thodok adu ki teksak pumna ma khongsat adu bu luchingkiba akram ibobi madi mahaki Congress MLA legislator singna pugadabani assembly ki legislator haibasi lawmaker ni aduga silent zone ni haiduna lauthokraba Raj Bhavan mamangi Kanglapat lambida miyam ki khongsat chatkiba adumak lotu gaibani Silent John da miyam gi khongsat natraga makhal amati protest tawba yade haibasi akram ibobi khangdrabra haina mahakta makhata na phongdokhi Manipur se koi amtang shanti leina ningthijana hanagi leiramba matam amagi Manipur do adu leina na bahona minasi haidana Bharatiya Janata Party Manipur Pradesh mai ge tegiti hanna puno gem famda appeal tawjari request tawjari any afaba suggestion afaba keno punamak masi BJP na harau taramna lawjari lawjagani aduga ekhoi busu haibiba yaba no tobiba yaba punamak to haibirakuda koi most welcome punamak ko koi thagachari aduna tana leiba irang hauna namba digi mina tabada yaroi da bawa aduga taning oi da bawa pangang tangang ba ranti gi oina ngangjaba nate hajiri siti Rajniti ki awai akhum jogoi tawjaningde maramdi Manipur gi praja sing loinamak khangba loinamak uba praja ngaktani aduna Manipur praja sing gi mafamda matam gi oiba wafam khara anu tawraga koi adusu awoiba nataba chief minister mamna silent one thuaila release kani de aduji praja su yaro kanam tane yaro